Kha Lebanon da hezbollah gi mayokta Israeli forcing na akaknaba mong the ground operation houkhre. Lebanon the based of Iran gi proxy terrorist group hezbollah na Israel gi mayokta attack kaya torpana maram oiduna Israeli forcing na nauhona na kan khut thabagi thabak chathari. Awang Israel ga lonaba Kha Lebanon da terrorist group asi takthoknaba gi pandam da Israeli forcing na akaknaba mong da amasung target khandoklaga tawgadaba mong the ground operation haure haina laukthokre. Israel gi defense minister Israel Kasna operation haure haina confirm tawraduna masi awang Israel da leiriba threat laukthoknaba masung Israel gi misam sing ngak senaba gi damakten haina phongdoki. Paugi sourcing na phongdoki bagi matung ina ngamkhai gi mafam kaya da Israeli group sing amasung hezbollah gi fighters sing gi marakta yamna kan khuthongna ki hairi. Israel amasung Lebanon gi marakta United Nations na yathokhiba blue line lanthokuna Israeli lanmi kaya Kha Lebanon da thomjinkhre. Makoina ngamkhai paring sinba thungna taun amasung lalong saba mafam kaya da position lokre hairi. Israel amasung Shia Muslim terrorist group hezbollah gi marakta na hungna lan thokli basi haukiba February 9 da United States amasung Israel na Iran gi mathakta landaba haukraba matung dagini. Kha Lebanon gi ayamba saru control tawriba amasung Iran gi yamna maru oiba proxy force hezbollah na Israel gi mayokta rocket amasung drone attack kaya torokpadagi Israel na group asigi mathakta amuk ana khut thaba haukibani. Maraksida ngasi Israeli military na phongdokhibagi matung ina Iran gi capital Tehran gi Meherbat airport ta Iran gi top leaders sing sizinaba aircraft ama thugai khre hairi. Attack asina Iran amasung makhoi gi regional allies sing gi marakta pau faunabada yamna akaiba piragani. Israeli force na atopa Iran gi city kaya da su Iranian regime gi infrastructure sing de attack tawki haina paugi source adun haiki. Plan adu Iran gi senior political amasung military figures sing na domestic amasung international travel gi damak season adun lakpani. Madu thugai ki basina Iran gi leader sing amasung lamdam madu da makhoi gi proxy group sing ga pau faunabada yamna akaiba piragani. Action asina Iran gi military mapangal amuk hana semgat pada taptha hangani amasung makhoi gi mapangal thudekraba adu hanjil hana bu khonabada pantha halagani haina Israel Defense Forces IDF na thadorakhiba warol amada haiki. Thugai khraba plan adu Airbus A340 ni. Masi mamang da Iran gi president Masud Pezeshkian hatokraba Iran gi supreme leader Ali Khamenei amasung top diplomat kaya na sathok sasin tawada season adun lakpani hari. Iran gi mayokta sathariba lan asigi tara tarit suba numita capital Tehran amasung Shiraz amadi Travis Sahar laiba Shia Islam regime asigi target kaya dasu attack tawki haina IDF na haiki.